Hello, kay dawragi ni nang. Oh, yore. Kay no nang yore nang na phone da lakpadu nati ni ai ngai ni. Ay sida leire, namang de lepi. Kay dawragi. Kadai paisa kadai. Is paisa thobu sa lubrai bu ne anaba hangu bu sa mana khare. Ye, kari kana kay dawraba. O doctor na ne cancer on ba yai ching nei te su thok se na haye ta da du. Ada tang ba ma khangdok na ba lawra du kala ma thadu aga ma ban da chatlan ni no koi chen chen na hori. Ihe, adugi da muktu bu kay da bu mapan da chalu ne gi ne. Ai koi si da su latest and the advanced technology gi anubu matang ma chutna raba khuchu khulai kaya ma marang kai na leiraba American Oncology Institute haidana Babina Specialty Hospital am leiri sidi. Oh. Sajiwa jil changpham gi do. Hoi ne madai da medical oncology, radiation oncology, surgical oncology, hemato oncology, nuclear medicine madai hindoktana health insurance ki facility na chingba loina leire sidi. Ado test to ada muk thara di adum chatpa du ga am hana traba. Ihe oi de sigi stage yaure aduni adani haibadu khoko pakhang bangamlaba pet city badi gamma camera hariba machine sing asi leire sigi matakta mai yaina ba machine Halcyon North East State ta an bo ina Manipur da leire kande ai chakke ibai do mapan da sat kumji akoi si sum yengji low in khol kai be yaroi dna ai am da thingu gi ge ai asong phingre he men man gam ta haude. Pauden Moirang Palidagi Charangpat Pauraga, Kaksing Pabugi Manungda, Mari Panba, Hangampan Machuga, Utmasuga Langba, Beg Amatahori, Beg Adu the Yauki Bache Chang Singdi, Hisab Subagi Boy Ani Yauki, Kanagumana Kunbi Batok Labadi, Pauden Moirang Palida Laiba, MD Salaudinda, Sinabiu, Awam Matik Janaka Jagani, Contact number Pizari 8014-017124, Amutangana, 8014-017124, Hariba number Asida, Pau Bibiro. Laibak Yengbiu, Lupa Chamana, iPhone 13. Sumna Tangi Lupa Chama Piba ticket Amana, iPhone 13 gi, Mapu Amo Uibeyabra Habedu Laibak Yengbiu. Pangtuk Chagadori Balo 3 draw asi, in aid of decorating Tengol Lampa, Kongjom. Sinjalang Jariba, Kongjom Tengol Lekai Yuch, KTLY. Ahamba price ta iPhone 13, 256GB. Second price ta Lupa Lising Tara, third price ta Lupa Lising Manga. Loinena, Lupa Lising Amamamna, consolation prize in a Mio Kunga Manga, Kangat Chagani. Pangtuk Chagabanumid, Yoksang May Tabanumid, Mars Kitang Taragani Pan, English Sing Ani, Kunganito, Nungtil, Pung Ohum Tabamatamda, Kongjom, Tengo Lampakta, Pangtuk Chagani. Ticket Mamansunatigi Lupa Chamakaki. Adomna, Yoksang May Tabanumid Asida, Amuto Mapu Uibi Yabra Habedu, Yengbiu. Yawin Bissing a Google Pay Kutanga, Pesapi Suyagani. Number 7085 888 Amukana 7085 888 006 Agassi Talk Show. Haribasi Facebook Live link oina Yauksang Lucky Draw Facebook tasu live talk jagani. Akupa marol gidama call to view 93366765844 loinana 8131 920 212 amadi 8414932088 Yausang Lucky Draw every page tagi adomna update amad information sing khangbiba yagani. Kanagumana ticket tara lobirabadi ticket ani free da hapchagani. Aduga book ama lobiragana ticket tara free da hapchagani. Sinjalangzari Kongjom Tengol Lekha Youth KTLY. Laying State Amadi National Award Fanglaba MDZia Ulak Usamna BP Nungsang Pukta Gastricaba Tang Sikpa Sinus Tonsil Asthma Kwang Naba Singli Naurison Thaba Kongya Saba Nupi Goiba Laina Sing Laying Zari Bamafam Mari Tokna Thamzari Ahan Bada Kekruvila North AOC opposite Kekrupata Ayupung Taradagina Numidang Waram Pumanga Fauba Laying Zari Anishubada Mayang Infal Konsak Bazada Ayupung Tarutagi Ayupung Mapal Fauba Laying Zari Ahum Subadana Yaripok Bamo Laikai Kabarstan Rota Yumsakisa Numit Amadi Tangza Numit Kudingi Ayupung Taradagina Nungtilpung Mari Fauba Laying Zari Mari Subada All Bazar Zomi Colony Sisipur the Laying Zari Hena Kupamarol Kangbining Basingna Call Taubirao 8414 825323 Amukahana 8414 825323 Karihumba dom ana laying bada sel yam na changbaki awaba mayok naraba amadi ana laying bagi matangda khangning ba information kaya fangdabagi awaba mayok naraba Wabiraganu India Health Card F ki matengna ana laying bada paisa sangba hanthan ba amadi ana laying baga mari leinaba information kaya line fangbe yare
India Health Card ki membership oiba miyoi singda piriba kanava singdi ahanbada hospital, diagnostic center, dental care, optical store, pharmacy, medical equipment store, physiotherapy, home nursing care, ambulance service na singbada India Health Card ki membership oiba miyoi singna 10 to 30% ki discount fangba yai. Ani subada analayang khagnatana beauty salon, hotel, fast food, restaurant, gym and fitness, lifestyle and fashion store, cosmetic product na singbadasu India Health Card ki membership oibiba miyoi khudingna 10 to 30% ki discount fangba yai. Masida sunatana health insurance, medical checkup package, medical tourism, medical loan facility, online doctor consultation na singbadasu 10 to 30% ki khudongchaba India Health Card holder singda bizari. Kanabasing asi launabagidamag ngasima Google Play Store da sangbiduna India Health Card app download tawbiu amadi membership enroll tawbiu. Download India Health Card app today. Please share. The Midfield School, National Highway 102, near Sarojini Oil Pump, Khangabo, Thobal District, Manipur. Midfield School ki academic session 2022-23 ki play group tagina class 1 fawba ki admission hangduk chari. Special offer for this academic session. Satra khudima ki uniform free da pizagani. Todo hindana khanaba facilities ke amaram schools ki pizagani. Modern classroom with modern amenities, smaller and attentive classroom, healthy and happy environment, passionate and experienced teacher, activity-based learning for young minds, use of modern education aids, transport facility. Hena Kopamarol Kambinung Labadi 8798-502-800 Amukahna 8798502800. The Midfield School, National Highway 102, near Sarojini Oil Pump, Khangabo. The Mathel School ki oina head mistress natraga headmaster haribasigi fam ahangba ama kojari. Postgraduate from recognized university with BEd. Loinana pre-primary teacher. Post masing ani. Mother for kindergarten. Post masing ama. Caretaker chakida. Post masing ama. Ahangba fam singa si pupambi basinga. The Mathel School da laktuna tanabi. Ngasidagina numit humnigi mamangda angangba machugi san amom ama yumdagi thokibdagi hanjalaktre kanagumbagi ingkholda changduna phajinbibe yaurabadi wangjing awang laikai da leiba salam dinachandrada sinabiyo contact number pizari 9612171029 amuktangana 9612171029 Lengsin Sur Hospital Khangabo. Makhal Khudimaki operational facility ki khudong chaba leiraba Sur Hospital Khangabo. Norman and CS delivery, surgical operations. Makhal Khudimaki lab facility ki khudong chaba leiraba anoba angang singi vaccination kapa ki khudong chaba leiraba jaundice ki heater treatment ki khudong chaba su leijari. Sur Hospital Khangabo. Vikaspedia Bharat Sarkarna Hodokpa online guide portal amani. Masida hiram khudumaki information product amadi tonga tonga services loinana ministry ki thabak thorom ke amarum yaw tonga tonga balon kuthra mukta hangdongliba portal amani lawu singuba hakse sakwa thorang lomi singni mahima sing government sector sing masigi maramda ningthi jana khangba yaraba site amani adomna khangbining labadi Vikaspedia site asida changlaga khangbi yagani vikaspedia.gov.in khangbining labadomna lomi sinmi gi maramda Khangbining labadomna haksel gi maramda karigumba khangbining labadi mahi masingi maramda amadi sama saukhan enamagi dama adomna khangbining balerabadi ngasi mak search tawbi vikaspedia.gov.in changnaga adomna mafam asida changlabadi mahi masing amadi government amadi tonga tonga sector gi maramda hiram khudimakta adomna khangbiba ya amuktang sangduni yengbiu vikaspedia.gov.in adomna karigumba yumda phamna tonga tonga me hiram kya da amuktang khangnana magidama click tawbi maruina covid-19 haksel gi maramda lomi sini gi maramda lawu singu gi lamda bharat sarkar na putholi ba tonga tonga ba kanaraba thabak thorum singi maramda government sector singi maramda pumnamak adomna khangbi biya hiram khudimak ta adomna khangnana magidama site asida changbi vikaspedia.gov.in natraga vikaspedia.in miyam ki kanana magidama bharat sarkar na hariba portal asi semjabani ngasi mak amuktang changlaga yengbi nungai rabo pauje
IT gi lamda maming leiraba Jingu IT World Store Thawal Bajar Makha Laitan Them Auto Parking Mana Hairiba mafam asida hangba hojari Pijariba service sing di CCTV installation branded computers loinana assembled computers laptops printers loinana gaming ki desktop assembled tawjari amadi IT ga related oiba accessories khudima fangbiragani laptop ki motherboard yadaba amasung part amadi cabinet fangdaba singsu fangbiragani chip level motherboard repairing ki khudong chabasu leijari CCTV camera ki installation computer laptop ki oinadi ahenba offer pijari mafam Thawal Bajar Makha Laitan Them Auto Parking Mana Akopa Marol Khangbining labadi call tobiu 700-574-6809 Amukana 700-574-6809 Hangdok Chari Jingu IT World Store Lengsin Biraksi Yaifabi Eye Care Khangabok Bajar Yaifabi Eye Care na Lakadoriba Festival Sing Asigi Mangjona offer kaya pijani Adona Yaifabi Eye Care the mid lying Balakmatamna frame free the pijani Lensu Ahongba Mamalda pijani Loinana Blue Cut ARC Esei Amadi Progressive Chingba Makhal Makha kaya Lobada offer pijani Lengsin Biro Ayuk ki pung mapal tabadagina Numidang Wairam Pung Bari Fawada Loinana Ayuk ki pung mapan digina Pung Bari Fawba Office hour matamasida call tobiro Akopa Marol Khangbining Bising 7395957341 Loinana 9862696914 Hariba number singa sida call tobiduna Akopa Marol Khangbi Yaifabi Eye Care Khangabo Bajar Makhal Mathel ke tarum kaya sanduk tuna tahan jariba se megahertz marfu drama thoi 10 anida sanduk jariba Diamond Radio Kongjam nagi sanduk jaba radio channel sigi ani suba tarum pareng ni adom na hoksik tabiriba se Haujulantok chari Makhal Mathel gi Esei ngasigi Makhal Mathel gi se da puduna lakchari tongan tongan Manipuri film sing nagila kuchaba Esei sing Kudolgi han bai se data base Abi Khan film asidagi Sorry Sanjam Amadi Chitra ni gapan ba content da sakminari bai se Makhal Boro ning thokjagi mayekta Sorry Sanjam asamak na Serang ni bai se ni tamina se Leichu henbi leirangi nungsiba leinamna tin khare ngasi di khanghoda bangau tira bathamoi nungsida
Nomadol atiya Paksanna Sandorakpa Korugi Ngananava Nomadol atiya Paksanna Sandorakpa Korugi Ngananava Mutbanaiva Sanglon Laukinu Ipamdagi Mutbanaiva Sanglon Laukinu Ipamdagi Thachinduna thambiro Chetlaba nungsi pallona Thachinduna thambiro Chetlaba nungsi pallona Punsi mai kai Mari ma Punsi mai kai Mari ma Thachinduna thambiro Thachinduna thambiro Ho 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 Paglaba punsi ipagtagi Galaba ita itagipo Nangginong si sahom ni Maningtan na sana jariba Nangginong si sahom ni Maningtan na sana jariba Tinglava thawal mga dani Kalagpa phawhal liba thamoy sira Tinglava thawal mga dani Kalagpa phawhal liba thamoy sira Nang taginong si mayakina Nang taginong si mayakina Oh Matang mulakut cari Alia film asidagi Rahul amadi Pusparani ani gapun bakon janda Binaranjan oinam gemaikta Jiten Kumar Nauremna Sairang Libai Saima Shajimita shururi Layhogi kuchu yengluri Nang buhin bushi Layramdri Marau lay binangi Mit yengna Paukong kaya chali thamoida Marolay binangi mit yengna Paukong kaya chali thamoida Chinbala nungshi haiba ngamdrasu Thamoida nangbu laining oijari Nangbu uba fangjabase mahayale mapokse Thamoy fizan
ꯍꯥꯡꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯖꯕ ꯋꯥꯍꯩ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯐꯣꯡꯗꯨꯅ ꯆꯤꯟꯕꯥꯜ ꯊꯣꯛꯇꯅ ꯊꯝꯖꯕ ꯅꯪꯒꯤꯅꯤꯅꯦ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯅꯪꯒꯤꯅꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕꯁꯦ ꯃꯍꯩꯌꯥ Jatnabi palbu landuna tillure nangi chelda kalawanungshi lipunna nantu pangamda punkare जागे ताइबम मेरे चंदना नंगी ओइना हिंजागे नंगी ओइना ले जागे नंगी Nangbu nungshi haiba mashing ado oijage Nangbu nungshi haiba mashing ado oijage Thatje pu phangli khanduna pakhang pukning pinjari Masyo pinjari nuja masyo pinjari
Makhoi marumda hingjarambani asa yauda punsisina Tahanjariba isai si ABC film asidagi Hoidrom Nauboy Suren Nongthangi apunba khonjanda sakminariba isai ni hingjarambani asa yauda punsisina oi haure ngasidi oi haure naitom taraba angauba oi haure ngasidi oi haure naitom taraba angauba unda pirangle mai kai khangdana singna dani aisu makhoi gum Loinana YouTube live sata laibiriba nungsijarab listeners singna tabiningba isa gi tabiningba film Esei sing YouTube ki kamenda ibiraktuna khanbagi kudong chaba thamjari ahanba khanbirakpa miyoi manga kaglakot chage ahambada tabirasi nganthoi thogdamna khanbirakliba Esei khujingi mami film asidagi sorry sanjamna saliba Esei makha khanbirai Romi Metigi Mekta Sorry Sanjam Masamana Sarang Liba Esei ni Loinana Mathangda Surja Kumar Kuman Temna Khanbirakpa Esei Kudol Tamjana Buhana Jage Tokpom Aton Sanjoy Thaugdam Nandini Hairiba Miyoi Manga Asina Ahanbagi Oina Khanbirakpa Miyoi Manga Asilakotchare Loinana Manga Suba Esei Kudol Tamba Hogjarakpa Matamda Esei Khanba Yare Harakpa Mikupta Mu Mayamna Hairiba Esei si tabi ningba isai sage apamba film Esei sing kanbiu kudol tamjari kanbirakliba Esei nganthoi thaudam kanbirakliba Esei khujingi mami film asidagi Esei aibu nungsibo tambiribo lonthokdraba saktamni nahaki nokliba minokta kangau na hale aibu mafam kanga aibu nungsiba tambiriba lonthokdraba saktamni nahaki nokliba minokta kangau na hale aibu
mafam khangda ajikpu ahingsu loi khare thoglambu thajasu changkhare ajikpu ahingsu loi khare thoglambu thajasu changkhare adu taduna lay haure na kung sida pamubi nangi wahaishi pamubi nangi wahaishi pamubi nangi wahaishi pamubi nangi wahaishi Mathaduna aigi lingjumda inatafam liboy dinglure hanglaba atiyada yenkatluba nangi shaktamna thankhare Mathaduna aigi lingjumda inatafam liboy ninglure hanglaba atiyada yenkatluba nangi shaktamna thankhare hangla atiyada nangi shaktamna thankhare hanglaba atiyashu nangi shaktamna thankhare Ashuk nungsibi nahagna aduk karigi laptopni Ashuk nungsibi nahagna aduk karigi laptopni Lago pamubi nungsibi golagin ang bunga sidi Lago pamubi nungsibi golagin ang bunga sidi Ay hanglaba pambumsina Aibu nungsiba tambiriba lontobrava shaktamni nahaki nobliba minokta pangaw na hale aibu mafam khangda aibu nungsiba tambiriba lontobrava shaktamni nahaki nobliba minokta kangaw na hale aibu mafam khangda achikpu ahingsu loi khare thoglambu thajasu
changkare Achiku ahinshu loi kare Togamba tazasu changkare Adubu Aduna Lay haure Na kung sida Pamuwi ng giwahay si Pamuwi ng giwahay si Pamuwi ng giwahay si Pamuwi ng giwahay si Binota Ketri Taramna Uksari Lunana ngasigi tarom masigi makatarak Esei da Surya Kumar Kumantemna kanbirak liba Esei Hingat film asidagi oinam Swami Kumarna saliba Esei amaka kanbirai nungsiba heman kibana soy kiba yaurabasu haina seuriba Esei amaka oinam Swami Kumargi hingat film asidagi kanbirak Esei ni Saran Kumargi mayekta RK Birendrajina sarang liba Esei ni Kanbirak liba Esei kudol tamjari Surya Kumar Kumantemna kanbirak Esei ni taminasi Nungsiba henman kibana Soy kiba yaurak lawa Ngakpiyo ko aibu Nanggi thamoyina Namigi oy kibada ay di nang buyeng ba ngamhoroy ay namigi oy kibada di ay namigi oy kibada di nang di ay buyeng ba ngamhoga dara nang di ay buyeng ba ngamhoga dara Dalaitre nangondagi henbi aigi imichida aigi thamoishida malem sida laitre nangondagi henbi aigi imichida aigi thamoishida Chutai bangshu nang tamai re oi re angawa nung sinakada nang namigi oi kibada ai di nang buyeng ba ngamhoroy ai namigi oi kibada di ai namigi oi kibada di Nandi ay buyeng ba ngamhoga dara
हेनमन खिबाना शोई खिबा याउराक्लाबा नापियु कोइबु नंगी थमोइना लांदबा ngamdaba मियोय मपोकनी खंदोपियु नुंशिबनी हायना नंगना मिगी ओइखिबदा नंगना मिगी ओइखिबदा अइदी नंगबु येंगबा ngamhauroy aina migi oikhibadadi aina migi oikhibadadi nangdi aibu yengba ngamhaugadara Nasigi ating madatabi sing na magkamjatiba Makhal Mathel gi Esei live chat asida sangbiriliba kwai kuding mapu taram na ukshari inaw toksom taram na ukshari Gitanjali Kuman taram na ukshari Lana Sursandra Thogdam good evening Diamond Radio Live Habirei good evening Sursandra Lana Rohen Ayam Esei Kanbirei Ngakpigani Rohen Esei se akoi mamang dai se Kanbiro haina message ta haijakibine dada ahan lakpa miyoi manga khak lokochabane do Esei ani kudol tamjakre aduga manga suba Esei tharakpa matam dai Esei Kanbiba yare haina pu matam da mu adada ahan ba thabirakpa miyoi manga khaktamak lokochagadabani masigi chatnabi si mayam live chat leibiriba mayam na punna ngangminasi maramdi YouTube live chat leibiriba miyoi singasi yam khibana maram onaga Kanbirakli ba Esei sing loinamakti thajaningba dubu thabagi khudongchabadegi leijadaba kaknamba matamda sandokchabana ladana ibemsa ningthogjam taramna ukshari taramasida saruga birakpa ligla taramna ukshari loinana taramasigi makatarakpa Esei kudol tamjari Kanbirakli ba miyoi si tokpam atona kanbirakpa Esei Nuksi Parikya film asidagi Sadan Nandagi Naitom Konjanda Saliba Esei Usilogaba Aigi Lamhelaba Mit Haina Sehuriba Esei Kudol Tamjari Tampasna RK gi mayekta Jiten Khaidemna Serangniba Esei ni Taminase Silogava igi lamhelabani khallaganu magi wakhal ningandraba thamoy Silogava igi lamhelabani khallaganu magi wakhal ningandraba thamoy aremba asani Ido mata wazaba aremba pirangi khambina balaitraba uisilogava aigi lamhelavami khallaganu magi wakhal ningamdraba thamo Tumkun talo awaba kauthuklo kaina khrabi mahapu ningsingluranu Nungaina tumkun talo awaba kauthuklo kaina khrabi mahapu ningsingluranu Thamoida awaba piraganu Wakhal nang na punsibo wahalaganu Uisilogava aigi lamhelabami
ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯠꯁꯤꯗ ꯋꯥꯈꯜ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯎꯍꯟꯕꯤꯔꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯠꯁꯤꯗ ꯋꯥꯈꯜ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯛꯇꯝꯕꯨ 우한들이 마기 둥시 콘젤부 까리기 따할리 한진 한진 까리기 닝싱할리 의실로 가봐 아이기 람니 라바미 칼라가누 마기 와칼 닝암드라바타모이 의실로 가봐 아이기 람니 라바미 칼라가누 마기 와칼 닝암드라바타모 칼라가누 마기 와칼 닝암드라바타모 마탕다무 그돌 땀자리 선조이 ꯊꯧꯗꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯕꯣꯅꯤꯌꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯦꯝꯕꯝꯒꯤ ꯃꯌꯦꯛꯇ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯅꯪꯁꯨ ꯑꯩꯁꯨ ꯅꯪꯁꯨ ꯃꯥꯟꯅꯩ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯟꯅꯩ ꯈꯣꯏꯌꯨꯝ ꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯄꯣꯛꯁꯤꯗ ꯊꯦꯡꯅꯍꯟꯕꯒꯤ ꯅꯪꯒ ꯑꯩꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯁꯦꯃꯨꯛꯇ ꯅꯣꯛꯂꯛꯎ ꯁꯦꯃꯨꯛꯇꯪ ꯅꯣꯛꯂꯛꯎ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯁꯦꯠꯅꯕꯅꯤ ꯃꯩꯆꯥꯛ ꯈꯥꯡꯅꯕ ꯍꯤꯡꯂꯤꯕꯅꯤ ꯀꯥꯏꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯁꯦꯠꯅꯕꯅꯤ ꯃꯩꯆꯥꯛ ꯈꯥꯡꯅꯕ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯇꯨꯅ ꯁꯦꯃꯨꯛꯇ ꯅꯣꯛꯂꯛꯎ ꯁꯦꯃꯨꯛꯇꯪ ꯅꯣꯛꯂꯛꯎ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯅꯪꯅ ꯅꯣꯛꯄ ꯌꯦꯡꯅꯤꯡꯉꯤ ꯄꯨꯛꯅꯤꯡꯒꯤ ꯃꯤꯠꯅ ꯎꯔꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕꯗꯨꯅ ꯇꯥꯔꯛꯂꯤ ꯃꯥꯏꯊꯣꯡꯗ
nokpa yengning nangna nokpa yengning Thaja sunok liye nonginga Thabal sunok liye thabal laiga Ahing sunok li amambaga Khusem sunok liye mahausaga Ai koi ni su nok sinum sina Se mukta noklaku, se muktang noklaku, nangna nokpa yengningi, nangna nokpa yengningi. Thawai ga hakchang ga sitnaramdar, themli ban ahing bana ashibabu, punshi mana. Loi ramdar ngam loi kanana kanba Hawai ga hakchang ga kaina ramdar Themli ban ahing bana ashibabu punshi mana loi ramdar ngam loi kanana kanba Pumna makse Ahan bakhangat sakiba miyoy mga adugi manungda aroyba isay nandini na kanbirakpa isay lumpu tomba film asidagi isay amayakta tajagi haibirakpa kudol tamjari laurang suramdai afaw yunamgi konjalda bimbal pibogi mayakta afaw masamangna serangniba isay ni loinana mikup asidagi tabiningba adomna tabiningba manipuri film isay sing YouTube live sata kanbirakpa kudong chaba tamjari ahan bakan birakpa miyoy mga kag lakutjagi haibu wapang si tamjari Laurang suramdai lahon holamdai sampok khoiramdai da nungsibadu Kunsi chupagi nungsibirone thamoi se laiman oi hanbinu Laurang suramdai lahon holamdai sampok khoiramdai da nungsibagum punsi chupagi nungsibirone thamoi se laiman oi hanbinu pakhangi mai se mahin ka daure nungsibi nangu yanaba thembada pakhangi mai se mahin ka daure nungsibi nangi paukhumai bada
mahin kadore nungsibi nangi aukum aibada Saure nangon da pi nungsi hairu ragana hekta machatki Oh soi shongle nangon da pi chenghum saure nangon da pi nungsi hairu ragana hekta machatki Au konya raga hekta harawa thabak chilagana hekta masauve Au konya raga hekta harawa thabak gana hekta masauve laurang suram dai lahon holam dai champok khoiram dai da nungsi bagum punsi chupagi nungsi birone thamoi shalai man oi han binu pakhangi mai se mahin ka daure nungsi binangu yana bathembada pakhangi mai se mahin ka daure nungsibi nangi aukum aibada loina na ngasigi numit asi maiti lining chaliba singyamna maru oiba mahoksadagi pangthoknarakpa lamta thagi ahan mathangje numit ki saroi khangbagi numit ni ngasigi numit ase masi yamna maru oiribagi maram wahi amani tang miyam da thamjage saroi ngaroi gi masinjak thaduna malem khayom laktuna namu taibong miyoi badanatana lengli paliba masung malem gi ingesingna ba yaifa thongni thoramasi pangthoklibani thoramasi lanai gi danatana laiba ki oiba yaifana ba pangthokpa thoram amakhakni lamta thagi ahan ba thang jagi numidang da lining tho sana mai gi mafamda anau apet manama sing katuna usan maira katuna imung manungi miyoi singda natana taibang malem asi awana asi ana to on binu haiduna thongni nei numit asigi ahing athing bada lining tho sana maina haibok singda yot ki khurum tongduna sel gi saisu paiduna layam sing kundin nabada sintex sinthaba yawba chatli hainasu thajanaba leiri Kaubru marjing khana sauba wangbren thangjing da thonglibagi maru oiba thoram su yauri asumna sahi kaya chanaraklaba thorum amakhakni saroi khangbagi thoram loina nangasigi thoram asigi makatarak paisai kudol tamjanaba sem sajari Tagachari mayam punama YouTube live sata lebideba mayam sing thorom basibu thawai happy bagi damag isai khanba yare habiki bagadum yam na message sedum lakpirei mayam khanbirei tabining baisai sing mayam matang matang khanbirei kanglei lesion ahan bada khanbirai thamoigi makhol film asidagi Arvin amadi danubigi otpire naibire haibisai se tajage haibirei Binota Ketri mamangdasu isai se khanki bani adubu taruk suba taki bani isai se phangauda bani adubu handakti ani suba mafam doine isai se kanbirai ayukilikla film asidagi Sadananda amadi Pusparani gi khoirang ba heli haibe isai se tajage haibirai taibangan ba ningthogjam khanbirai nungsiba se phaginate film asidagi isai makha khanbirai loinana machu live su khanbirai lairammi aigisu film asidagi film asigi title song khanbirai loinana sangita takhelambam su isai amtang tajage haibirai hidrom nawina sakpangasi unari bai koise haibai se tajage haibirai Ripa koisam isai amtang tajage album song
ꯏꯄꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯥꯛꯄꯤꯒꯅꯤ ꯐꯤꯂꯝ ꯏꯁꯩ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯟꯕꯤꯌꯨ ꯍꯥꯏꯖꯈꯤꯕꯅꯤ ꯃꯃꯥꯡꯗꯁꯨ ꯂꯣꯏꯅꯅ ꯉꯁꯤ ꯈꯟꯕꯤꯔꯛꯄ ꯃꯇꯝꯗ ꯐꯤꯂꯝ ꯏꯁꯩ ꯈꯛꯇꯃꯛ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯅꯕ ꯅꯣꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯤꯡ ꯂꯣꯏꯅꯃꯛ ꯈꯨꯗꯣꯜ ꯇꯝꯖꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯃꯦꯁꯦꯖꯁꯤꯡ ꯂꯣꯏꯅ ꯄꯥꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯑꯍꯥꯟꯕꯗ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯏꯁꯩꯅꯤ ꯑꯥꯔꯕꯤꯟ ꯑꯃꯗꯤ ꯗꯅꯨꯕꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯑꯣꯠꯄꯤꯔꯦ ꯅꯩꯕꯤꯔꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Kanbirali bay say kang laylay na kanbirak bay say ni tamina say. Wajabagi wajamandi panthungni ninjabagi ninjamandi lepulni wajabagi wajamandi panthungni ninjabagi ninjamandi lepulni
Matang damu kudol tamjari Binata Katrina kan bidak liba isaini Ayuk kilikla film asidagi Sadananda amadi Ngakpigani Esei mandaki ni ginaitom konjanda saliba Esei Brojendro haisnam gi mayekta sorry senjamna sarang bai Esei koirang halleni hariba Esei mandaki ni ginaitom konjanda saliba Esei ni kudol tamjari taminese Matang namo kudol tamjari taibang ngan ba ning thaujamna kan biregi ba Esei
Nungsibase Paginati Filamasidagi Susmitana Sanlibai Se Maka Kanbidai Sauksan gi Mayekta Ranbi Thonana Sarang Libai Se ni Taminase. Nangi
Matangda mo kudol tamjari Sangita takhelambam na kanbiragliba isay Huidrom nauboy na sagliba isay Konggol film asidagi Ngasi unariba aikoy se khangde hayeng na kari toklagaba Punsiga mari lena ba isay makakni kanbiragliba isay Kudol tamjari Sangita takhelambam na kanbiragliba isay mayam puna taminasay Ngasi unariba aikoy se khangde hayeng na kari thoklagaba tungi punsina kari oirakani tungi punsina kari oirakani khalubadano ngan kiba khanghaude ngasi unariba aikoy se khangde hayeng na kari thoklagaba Shiragaloiraba miyoy mapokse nay hatpiram laga aton basingbu nokli kanana mikap taraga thamoy pena Nong masiragaloiraba miyoy mapokse nay hatpiram laga aton basingbu nokli kanana mikap taraga thamoy pena telaba punsigi lambi asida achau pishat karigi thambiramli ngasi unariba aikoy se khangde hayeng na kari thoklagaba Wasak amagaloy nana lakhi taibangda khomlang laman singe panthau khongbulige khangde bidhina kari amuktamligaba tamligaba wasak amagaloy nana lakhi taibangda khomlang laman sing
बुलीगे खंदे विधिना करी अमुक तमलीगवा निंजब कया से पांबंगमद्रिंगै चटकी दरा नुंसिर थवाई माना ngasi unariba aikhoi se khangde hayeng na kari thoklagaba dungi punsina kari oirakani dungi punsina kari oirakani khalubadano nan khiba khanghaude ngasi unariba aikhoi se khangde hayeng na kari thoklagaba hayeng na kari thoklagaba ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯞꯅꯈꯤꯗꯕ ꯀꯥꯏꯅꯈꯤꯗꯕ ꯅꯨꯡꯁꯤꯕꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯕ ꯍꯥꯏꯕ ꯄꯜ ꯑꯁꯤ ꯂꯩꯔꯝꯕꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜ ꯍꯦꯟꯅ ꯍꯥꯞꯂꯤꯕꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯉꯥꯎꯕꯒꯨꯝꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯃꯁꯨꯝ ꯂꯥꯡꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯨ ꯂꯩꯔꯝꯗꯕ ꯌꯥꯏ ꯑꯗꯨꯒ ꯂꯦꯞꯇꯅ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅꯤ ꯃꯇꯝ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕꯁꯨ ꯂꯥꯞꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯀꯥꯎꯕ ꯂꯩꯇꯅ ꯊꯃꯣꯏꯗ ꯅꯍꯧꯅꯅ ꯃꯩꯆꯥꯛ ꯄꯤꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯊꯪꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯔꯟꯕꯤꯔ ꯊꯧꯅꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯃꯈꯛ ꯏꯁꯩꯒꯤ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯁꯩꯔꯥꯡꯕ ꯑꯥꯔ ꯀꯦꯂꯥ ꯁꯒꯣꯜꯁꯦꯝ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯗꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯗꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯈꯣꯡꯒꯣꯏꯅꯔꯝꯃꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯃ ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯑꯍꯥꯟꯕ ꯈꯟꯕꯤꯔꯛꯄ ꯃꯤꯑꯣꯏ 5 ꯈꯛꯇꯃꯛ ꯂꯧꯈꯠꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯇꯥꯕꯤꯅꯤꯡꯕ ꯐꯤꯂꯝ ꯏꯁꯩꯁꯤꯡ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯥꯕꯜ ꯐꯥꯕ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯂꯔꯣꯏꯗꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯂꯔꯣꯏ
amada thawai dagishu helabi ama Yambung wakhal yam khalla male khara su kok thok tam si kai do lambidi kaulaite thamoida nauna mai chapiri nungshigi mai chati kaulaite thamoida nauna mai chapiri ahi naga mai chana ashuna he lagliba ahin kaya he naga mai chana ashuna he lagliba mashibu karamba iral gidannino mashibu karamba iralgi chailano layramni aigishu matam amada thawai dagishu helabi ama adubu chatre thado tunamadi Nagajari ngasigi YouTube ki live sa talabiriba radio tabiriba kusam live ta tabiriba kwai kurimak lenana Elena wahengbam na kanbirak paisay saklo lerang saklo film asidagi divya habam na salibaisay hadaloyong baisay si tajage haibirai mutum langlembi isay kanbirai palama film dagi pusparani na sakpa tumin asumna sehuri bai sai si tajage haibirai likla khanbirai ngaijarpa numit film asidagi arben amadi pusparani na sakli bai sai thajanati atiyagi asumna sehuri bai sai makha khanbirai ibemsa laima tentha isai khanbirai asit awan thada pi thadoi ahum film asidagi ikai bana nungpan ole aina sheuri bai sai asi tajage haibirai loinana said rug isai khanbirai ranbi thangna sakpa mirai bire hairi bai sai si tajage haibirai Elena wahengbamna kanbirak liba isai saklo lerang saklo film asidagi Devya hobamna saliba isai hadaloyumba kudol tamjari taminase What can you
lakpano kadumdagi chinglakpano amoy nung shida hada nung shiba nangu naiduna leiramli kokshida tabalgi fajabada ngauduna leiramli nung shiba nangu ot khairak pashida nung shiba nangu lei khairak pashida more he thamu sini fawa kaure more he thamu se sigani fawa kaure hodalo yum manang buning thi jida hodalo yum manang buning thi jida ning thi jida ning thi jida Ninduna katpa shunate Langinduna langba shunate Malanguna purapa Mapauli nung shi mapauli Ninduna katpa shunate Langinduna langba shunate Esei gitan thani Yining thagi esei panthani Ikai baso khangre nung si bana thale ikai baso khangre nung si bana thale more he thamu sini fawa kaure more he thamu se sigani fawa kaure wakhal na maning tambani pukning nag-iirang hobani kanday dagi lakpano nung shiba kandom dagi changlak liba thamoida yening thagi leina mare Loinana live sa talibiraba boyd up 97 rambi thonana saliba isei thawai hairiba isei du tajagi haibirei boyd up ngakpi gani ngasigi oina film isei khaktama khanbagi khodong chaba thamjare saidru khanbiraliba isei sisu film isei natabnina kudol tamjaba ngamjaroi dori loinana isneda salam isei khanjagi haibirei kanbiu sodanamaki isei Hemavati ningthauzam khanbirei ngasigi thabase phajai haiba khangi haibai seido soidanamaki thabira o na haibirei ninduna katpa shunate ngasigi thabase phajai haiba khang mira memsagi seido oigadaba mali soidanamaki isei sei kudol damjage hiras morangsa kaikruga amadi binata anipunna ek tauba kuiraga heli nungsiba tawai seido kanjage haibirei hiras morangsa ahan ba khanbirak pamioi mangal lokot sagrai loina khanbirak libai sei hiras na khanbirak libai sei se kudol tamjaba ngamjare dauri masigida mangang pigani loina ora loisilakpada isei khanba yare haipi timing duda muk na hongdana isei se khanbirau ahan ba lakpa mioi manga khaktamak lakotchage haibu wafum asi tamjari loina Mathangi isei kudol tamjari pal ama film asidagi isei Pusparani gi naitom konjalda MC Roma gi mayekta El Sham Sarmana sarangliba isei ni kudol tamjari mayam puna taminasi isei sibata janingi haidana SMS da live tata ibirakliba miyesina mutum langlembi miyesina khanbirakpa YouTube live tata gi khanbirakpa isei ni kudol tamjari taminasi thamushina nangbu ashum thalluriba Imitsina maithong du tang yengduna ta leining liba sansar sida aigidama lakhibara hayu nangbu tumin thamushina nangbu ashum thalluriba
lakani chatle chatnamit he tawi Sinangi mai thom duni thamoi sibu ngau haliba Lai hanbiyo tumse chopa nangi na nata Tumin thamoi sina nangu tama pomduriba Nangbu asum ugani inaktada asum laygani Nungshi nangbu asum ugani inaktada asum laygani Khallu bada layta handre thamoi sibu ngau halare Sina nang butama pomduriba Imit sida nahatabu udunata laining liba Sansar sida ay gidama nakibara hayunango Tumin thamoy shina nangbu ashum halluriba Nangbu tama pomduriba Nangbu ashum halluriba Mathangna mukudol tamjari ngaijarakpa numit film asidagi Arvin amadi Pusparani gi apunba khonjanda Watham Brajachan gi mayikta Tony Ahibamna serangni baisai Thajanate atihagi asumna seuri baisai ni kanbirakliba Liglana kanbirakpa isai ni kudol tamjari taminase Ajanate atiyagi nangdi aidi thawaini ahingsina loikhrabasu thabal sina mutkhrabasu nangi naldi sankhiro Janate atiyagi nangdiage thawaini Umkho yade shakin thamse Umkho yade shakin thamse Shatlu
nimkhairapal nungsibagi pathokre thamoy nungdagi nimkhairapal nungsibagi pathokre thamoy nungdagi thawai se chakre nangi nanata thawai se chakre nangi nanata nunga thenaba me koptagi kukhare lainam kukhare nangna hamjamam hamde aidi mayaru hamjamam hamde aidi nang namnure leinam nahake chukhare thamoy nungsibana namnure leinam nahake chukhare thamoy nungsibana angau bahai bado oire hakse nung thang kuplare lakau she khun thang ye re na pasida lakshin jabang re aigi popu lakshin jabang re aigi popu thajanate Mathangda mo kudol tamjari ibemsa laima ten thadagina khanbirakba isai asit awan thada pi thadoi ahum film asidagi isai makak khanbirai kanbirali bai isai kudol tamjari mayam puna taminase nangi thamoy bo kalachcharubi Kanasu udaba mapamduda Ikaiba nanumpa oledo Nangi thamoibo kalachcharubi Lona naise singi maraktana kanganjaba mana
ꯅꯨꯡꯇꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯊꯝꯖꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯁꯟꯗꯣꯛꯆꯔꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯤ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯊꯃꯣꯏꯗ ꯇꯥꯁꯣꯅ ngasiди isana yajre I'm falling love I'm falling love I'm falling love ning thi bi mahausa lai rembi nok li bara makhol thok na na haksu ning thi bi mahausa lai re me nok li bara makhol thok na na haksu lenje da bi ita ubada nok li bara mani ai di ikai khang da bi ni ikai khang da bi ni mani ai di ikai khang da bi ni ikai khang da bi ni ai ge punsi haigatlo choi jai nara samla chinbirage nungsi na chom ikuchina ikaiba roklo nungsi ꯃꯊꯪꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯦꯃꯥꯕꯇꯤ ꯅꯤꯡꯊꯧꯖꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯃꯤꯔꯥꯃꯦꯝꯁꯥ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯏꯁꯩ ꯃꯈꯜ ꯁꯨꯔꯦꯁ ꯁꯤꯗꯪꯒꯤ ꯃꯌꯦꯛꯇ ꯕꯤꯁꯣ ꯉꯔꯥꯡꯊꯦꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯇꯥꯃꯤꯟꯅꯁꯤ chairak lanu nangi nungjingdu kaurak lanu thoklak u haina ngasigi thabal se hajai haiba khangi nanakta yingbagi yingnaroi ngasidi ngasigi thabal se hajai haiba khangi nanakta yingbagi yingnaroi ngasidi ngasigi thabal se hajai haiba khangi nanakta yingbagi yingnaroi ngasidi ngasigi thabal se hajai haiba khangi nanakta yingbagi yingnaroi ngasidi chairak lanu
Mana haibati gudaung gi thaba ama tawi haine mari kodang dubu kadai dine haigene magi dubu major kun haibra swai khangdi aswai hangai se che thim jin bangam re ngasi di khangho da nang ta bu uning bana ngara ba thamoi she thim jin bangam re ngasi di khangho da nang ta bu uning bana ngara ba thamoi she ashuna ai har pu ut pira nu kuina dak lo chana bong lepla ro imang da chai rak lo ni nangi nung dream do kau rak lo ni thok lak u hai na ngasi di thabal se hai fam khang da phajare nanak da yeng ba di phang da ba kui re da Mathandam kudol damjari Red Rose film asidagi Esei Makhal lamdam tamhorabi nungsibi kudol damjari saisak liba hamom sadanda Esei se bukan bidak liba miyo sina isneda salam kan bidak pu Esei ni taminase nanguni lamdam tam hauravi nungsibi nangbu ningsingduna ta leire lamdam tam hauravi pamubi nangbu ningsingduna ta leire mikup khuding nangi saktam kau bangamdre thawasina lamdam tam haurabi nungsibi nangbu ningsingduna ta leire ningsingluraga haukraba thaudoksingo nangna imangda leplaboi ninglure ningsingluraga haukraba thaudoksingo nangna imangda leplaboi ninglure nungsiba nangi na kunse angakpani aingonda fauriba asum fauri dara mangonda lamdam tam hauravi pamubi nangbu ningsingduna ta leire mít yeng di wang mada lay krasu na hakna imit sida nangbu uduna ta leire mít yeng di wang mada lay krasu na hakna
imitsidda nangbu uduna talaire chinglon kaya lana laikhasu nahakna nakong seninduna laire nanggi nungsiba konjelna lamdam tamhaurabi nungsibi nangbu ningsingduna talaire lamdam tamhaurabi pamubi nangbu ningsingduna talaire Niku khuding nanggi saktam kau bangamde thamoi sina la 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 Kudolgera Esei da tabirasi Bimola Nauremna kan birak Esei makangni sapabi film asidagi mapuk langol kuding da hari Esei se tamin tajage habirai Kudolgera Esei na Siam amari zamana anipuna sangminari Esei kudol tamjari konsabi bochogi maikta aribam Siam saramana sarangli Esei ni Kudolgera Esei ni taminase mapo langol kuding da Klamun kudinda thano nadon thadok loi thano nadon thadok loi pun khaba lai punni yong khaba khayomni thano nangbu tharharoi mapo klamun kudinda Lem lagi kholoi di lai dani jetla di malang ni thambagi are di koi ni nomin di khajani pakhang oiba mapoki chano nangna thawani pakhang oiba mapoki chano nangna thawani
Tahanjakiba isai asiga loinana ngasigi oinadi athemra tabiriba singidamak thamjariba Makhal Mathelgi isai lanthokjaba matang asida losinjare Haujiga adom twin tawduna tabiriba channel ase megahertz smartphone drama thoi 10 da sandokjariba Diamond Radio gi Anisuba tharam paringni adomna haujik tabiriba ase haujik mikuk kharagi tungda tabu phongbiragani Inspector Tayai Thauromasegi Anoba tangkak mikuk karadang ngaiminasi